ꯑꯍꯥꯟꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯋꯥꯔꯦꯟ ꯑꯣꯐ ꯑꯦꯔꯦꯁ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯁꯟ ꯖꯖ ꯀꯣꯔꯠꯅ ꯏꯁꯨ ꯇꯧꯔꯛꯂꯤꯕ ꯋꯥꯔꯦꯟ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯥꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯣꯁꯤ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ ꯁꯣꯝꯗꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀ꯭ꯔꯦꯂꯤ ꯖꯦꯝꯁ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯈꯔ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯈꯔꯒ ꯍꯥꯏꯔꯤꯕ ꯎꯈ꯭ꯔꯨꯜꯒꯤ ꯇꯂꯨꯏ ꯚꯤꯂꯦꯖꯀꯤ ꯀꯥꯄꯪꯈꯨꯏ ꯔꯨꯡꯁꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯐꯥꯔꯁꯃꯦꯟ ꯔꯨꯡꯁꯨꯡꯒꯤ ꯃꯌꯨꯝꯗ ꯆꯍꯤ 54 ꯁꯨꯔꯕꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯑꯣꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯦꯁꯇ ꯊꯥꯡꯁꯤꯅ ꯊꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯀꯦꯜ ꯍꯦꯜꯊ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯑꯊꯨꯕꯗ ꯄꯨꯈꯠꯈꯤ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯦꯁꯥꯏꯂꯦꯟ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯍꯥꯏꯔꯤꯕ ꯑꯣꯁꯤꯁꯤꯗ ꯈꯤꯇꯪ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯂꯥꯛꯄꯁꯤꯡꯗꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯍꯣꯠꯅꯈꯤꯕ ꯄꯥꯎ ꯑꯃꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯃꯈꯥ ꯇꯥꯅ ꯑꯦꯁꯥꯏꯂꯦꯟ ꯑꯁꯤ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯔꯒ ꯃꯍꯥꯛ ꯐꯥꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯁ꯭ꯄꯣꯠ ꯖꯒꯥ ꯑꯁꯤꯗꯒꯤ SDPO ꯖꯦꯁꯃꯤꯒꯤ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁꯀꯤ OC ꯌꯥꯎꯅ ꯑꯍꯦꯟꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯐꯣꯔꯁ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯖꯣꯏꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯡꯒꯧ ꯊꯥꯗꯧꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯗ ꯑꯁꯨꯝꯅ ꯄꯜꯂꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯊꯝꯖꯒꯤ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯤ ꯑꯟꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯗꯤꯂꯦꯁꯟ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯤꯇꯣꯞꯁꯤꯡꯒꯤꯗꯤ ꯃꯌꯨꯝ 2-3 ꯊꯣꯛꯅ ꯂꯩ ꯁꯦꯜ ꯋꯥꯠꯇꯦ ꯃꯤꯆꯪ ꯃꯤꯊꯣꯛ ꯂꯩꯖꯗꯕ ꯃꯩꯇꯩ ꯐꯨꯔꯨꯞꯇꯤ ꯋꯥꯠꯇ ꯄꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯄꯨꯡꯁꯪ ꯁꯪꯍꯜꯂꯁꯤ ꯄꯟꯊꯧ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯑꯩ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯑꯩꯅ ꯍꯤꯡꯕꯗ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯅꯤꯔꯒ ꯆꯥꯕ ꯌꯥꯔꯣꯏ ꯁꯦꯜꯅ ꯂꯩꯕ ꯐꯪꯂꯛꯇꯕ ꯃꯇꯝ ꯑꯣꯏꯔꯛꯀꯅꯤ ꯂꯩꯕ ꯈꯛꯇꯅ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯩ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯇꯨ ꯁꯣꯜꯂꯤ ꯃꯤꯇꯣꯞꯁꯤꯡꯒꯤꯗꯤ ꯂꯝꯗꯝ ꯑꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗꯁꯨ ꯃꯌꯨꯝ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ 2-3 ꯁꯨꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯃꯌꯨꯝ ꯑꯃꯗ ꯂꯩꯔꯨꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯄꯥ ꯃꯔꯤ ꯏꯃꯥ ꯃꯔꯤ ꯂꯩꯖꯗꯕ ꯃꯩꯇꯩ ꯐꯨꯔꯨꯞꯇꯤ ꯃꯤꯆꯪ ꯃꯤꯊꯣꯛ ꯂꯩꯖꯗꯕꯅ ꯃꯤꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯊꯕꯛ ꯁꯨꯕ ꯇꯥꯏ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯁꯤ ꯐꯩꯔꯦꯟꯒꯤ 5ꯅꯤ ꯄꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯂꯧꯇꯥꯕꯒꯤ ꯃꯁꯤꯜ ꯄꯥꯡꯗꯨꯅ ꯑꯀꯣꯡꯖꯥꯝꯕ ꯐꯥꯋꯣꯏꯕꯤ ꯏꯃꯥꯕꯨ ꯏꯔꯥꯠ ꯊꯧꯅꯤꯔꯁꯤ ꯍꯥꯏꯅ ꯂꯥꯏꯑꯣꯏꯕ ꯄꯟꯊꯧꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯄꯟꯊꯧ ꯏꯁꯥꯏ ꯀꯣꯅꯨꯡ ꯅꯣꯡꯄꯣꯛꯁꯤꯡ ꯉꯨꯊꯣꯡ ꯃꯩꯇꯩ ꯂꯩꯀꯣꯜ ꯊꯥꯂꯣ ꯁꯤꯄꯤ ꯂꯣꯛ ꯁꯦꯂꯣꯏ ꯂꯪꯃꯥꯏꯁꯤꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯟꯊꯧꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯦꯡꯕꯥꯟꯕ ꯑꯁꯤ ꯂꯩꯕ ꯈꯛꯇꯅ ꯄꯥꯟꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯊꯧꯁꯤꯜ ꯑꯗꯨꯅ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯣꯏ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯃꯁꯛ ꯈꯪꯂꯣꯏ ꯑꯩꯒꯤ ꯂꯝ ꯃꯁꯛ ꯈꯪꯂꯣꯏ ꯁꯦꯜꯒꯤꯗꯃꯛ ꯃꯤꯍꯧꯅꯗꯨꯅ ꯂꯧ ꯏꯪꯈꯣꯜ ꯄꯥꯡꯌꯣꯟꯅ ꯌꯣꯟꯅꯔꯛꯀꯅꯤ ꯃꯃꯩꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯔꯛꯂꯣꯏ ꯑꯃꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯗꯨꯅ ꯁꯛꯅꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯇꯤ ꯑꯩꯅ ꯊꯥꯒꯗꯕꯅꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯑꯁꯤꯒꯨꯝꯂꯕ ꯇꯥꯏꯕꯪ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯄꯨꯊꯣꯛꯄ ꯈꯣꯏꯌꯨꯝ ꯂꯥꯏꯕꯨ ꯅꯤꯡꯒꯗꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯩꯔꯦꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯂꯧꯇꯥꯔꯣꯜꯒꯤ ꯃꯁꯤꯜ ꯄꯥꯡꯕꯤꯌꯨ ꯂꯧꯇꯥꯔꯣꯜ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯨꯜꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯃꯗꯤ ꯐꯥꯋꯣꯏꯕꯤ ꯑꯀꯣꯡꯖꯥꯝꯕꯕꯨ ꯈꯨꯔꯨꯝꯕꯤꯌꯨ UKꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯑꯣꯡꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ UK ꯂꯩꯉꯥꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯁꯨꯡ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯃꯤꯈꯜ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯍꯤꯟꯗꯨꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞ ꯀꯌꯥꯕꯨ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯥꯎꯁ ꯑꯣꯐ ꯀꯃꯔꯁ ꯄꯨꯈꯠꯇꯨꯅ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ ꯑꯣꯄꯣꯖꯤꯁꯟ ꯀꯟꯖꯔꯕꯦꯇꯤꯚ ꯄꯥꯔꯇꯤꯒꯤ MP ꯕꯣꯕ ꯕ꯭ꯂꯦꯛꯃꯦꯟꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯂꯩꯉꯥꯛꯂꯤꯕ
लेबर गवर्नमेंट बांग्लादेश लेरिबा मसिंग यामजदब फुरुप सिंह ngak senaba बांग्लादेश taksillu haina phongdokhibaga loina mathang thara pangthokadoriba mikhal kanglon chumna amasu voter singbu aki akhang yahondana mikhal saruk yaba ngamnaba बांग्लादेश lengak taksin gadabana ki British Hindu Singh All Party Group ki chairman oiriba MP Bob Blackman na UK gi parliament member singda बांग्लादेश लेरिबा Hindu singbu kian khangan batanatana hatpi bamasu makhoi gi laisang sing mai thadok tuna biri hainasu akan bo wafam thamki Mizoram group singna Prime Minister Modi da Myanmar border da sambal khana bagi thausil ama laklibadu yengsina na ba appeal dokri Mizoram gi apex student body Mezo Zilai Paul MZP amasum Zo Unification Organization Zorona ngarang Prime Minister Narendra Modi da center gi Indo Myanmar border sambal khana bagi thausil du yengsina na ba appeal dokri ngasina yalomi singi marak lainari ba mari da apan ba pirakpa khunai lon na cultural amasum sil thungi ba mari da soksilakpa yai haina phongdokri Governor Bijoy Kumar Singhai kuthangna pisin kiba joint memorandum aduda organization gi aduna hai sambal khagan haina pukhalakli bu wapam sina border wangmu gi marak satnabi lon culture amasum imung manung gi ba manaba kya laidi bi ithani community singi marakta thaibung tahalagani makhoin hai mezo miya masi horakpham puari culture lon amasum khunai lon gi horakpham kaman oi amasum version gi sasan gi matamdagi sasan gi oiba border sing leirabasu community asigi khunai lol imung manung gi oiba madi sel thungi mari edudi border gi wafam leitana adumak mari thamna duna lakli loinana santi oina laimina rakhibani phiba masi laibana border fencing asina community asigi border wang mata leijarabasu imung manung ama oina ingna signa lairiba loinana sel thungi oiba mari kya lainariba duda kahalakpa he sambal kharakadaba sina mezo community gi amatta lainariba mari dasu kahalakane ki Manipur popular government lehaning bigi apam sing thamlakli IDP sing na di government sem da bigi wafam da thoidok pa ahong ba leite herakli state asida PR gi lenga na sahi ani makha helaglaba irang asigi solution amata supurakta ba miyam di hena wahan ba nanghali maramaduna popular government ma lehan ba pami gi wafam sing thamnarakli dubu relief camp da lairi ba IDP sing na di thoidok na government ama sem ba natraga na amadi sem da bigi wafam da makhoi goina di karigumba ahong ba amata leite hena phongdorakri Lakriba February tara humdoida PR lenga sahi ama pharagani masigi mamangda popular government ama semaugdragani makhata na president rule lenga sathakigani masina maram oiraga Manipura political gi samamnaba ama leiriba sida aikoi gi state sida hauji popular government leitriba sigi matangna mi kya ga hakhingna unabagi paudam Imphal gi khurambal kaitilda potpham phamli binupi kharaga akhanna unaba amada makoina phongdorakpagi matungina state asida president lengak leiraga sukari goma ahongba mataleti maramaduna hanagum popular government ama leiraga tangdu leitana lehanba pami miyam gi apamba ihul khangna miyam gi damak thabak tawba leader ama minister oibati pameri president lengak leiraga sukoki khulai pai bisingna chatharakpe attack ta kari goma makhal gi natraga legal goeba action ama ta sulokhat pangamdi popular government laklabadi tawpham thokpa miyam gi awaba singa sikharadang tabi gani haina khali hanagumna lenga ama lehenduna mauk nungsi sana lehenba pami hausik lairiba president lenga asisu center handle tawraga leibani maram aduna karigumba popular government ama lereglagasu center da thauna phana wa haiba ngamba leader ama pami popular government sembara kanglup khaidana lairiba MLA sing pun aduma semaningmagi apamasu potpham phambising phongdorakti hari Amaramda ITP kharaga akhanana unabada irang asiki saitheng nanglabi nupi amana akhanana unabada mahakna phongdorakpada Manipur popular government ama leiragani haibisi kuire government semlabasu semdrabasu ITP sing mayumda sanghanbadi pak ngamoidabagi phiwamda leiri Hauzik mayumda sangli basisu khara khaktani sada tara khaktamak yumda sangli government semlagana loina sanghan mangamgadra haibis asawo hangoiri IDP singdadi government leibigisu leitabigisu sapmanari irangi saithing nanglaba makhoidadi government leiba natraga leitaba wanthok sapmanaraga leirakli hainasu makna phongdokli hari Marakshidi state asida lengak pairamba BJP Bharatiya Janata Party amasu mapang oina saminariba party singi legislature singnadi tha asigi kungani pani ki haugadoriba parliament ki budget mifam asigi mangoinana center na anabu government ama soinana samlakani haibigi thajabaga loinana matam ngairaga leinari ningsing mayabri opposition India block ta leiriba congress amasum atai party ki masak naiba lusingba kayana kharanadi yang mayong naraga leiriba state asida BJP ki lenga amuk halak pamdri
ꯍꯧꯖꯤꯛ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯃꯨꯊꯠꯂꯒ ꯅꯧꯅ ꯃꯤꯈꯜ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ꯫